Image Paodam tabiriba sungbu Yumnam Anuradha Devina ikongona kurumzari. Housing Maroiba Pauda. Status ida hogiba pung kumari da COVID-19 positive case saniga nipu mga nongna thengnakre. Mahotanda Social Welfare Minister Hanirina Ningtam Proki Water Supply Scheme Paikanabagi Urep Uyung Tamkre. Loinana Prime Minister Narendra Modi na Gujarat project ahum hangdokre. Housing Pausanana Pizari. Manipuri hokiba pung kurmari asida COVID-19 amaram oraga mioi teruk lekhidabadagi sikhiba migi apunma maseng chamaga kuntrani pan yaure general population nagi mioi chaniga kuntram doi central armed police force tagi mioi tarani thoi punna mioi chaniga nifumanga nona positive oiba thengnaduna apumba COVID-19 compound case lising taratare ka sumna kuni thoi sure mioi chamaga yankai tare disaster ukiduna apunba recover tawkhibagi maseng lising tarani thoi chatre taramapan sukre aduga active case dana mioi lising mariga chama hunphumanga leiri laikhidaba mioi taruk adu nupi ahum nupa ahumne makoi Imphal West ge chahi yankhai humdoi amadi marifuni thoi suraba nupa ani chahi nifutaruk suraba kangpopi dege nupa ama aduga nupi ahum adudi Imphal East ge chahi humbudra mapan chahi humbudra ni thoi amadi chahi humbudra manga surebini nauna positive oirebasing aduna Zenems dege Taramari Rimsta Kuntramatoi Imphal West Yankhai Mathoi Churasanpur amadi Chandenda Taruk Bisnupur amadi Kaksing Sanapatida Manga Imphal Hospital IRL Asian Diagnostic RD Wing Technopol CMC Hillside Mothers Care Samaritan Hospital da Amamam Ras Medicity da Tara Imphal East da Mapal Thawal da Kuntramari Caesar Hospital da Tara Nithoi Tamenglong da Kuntramathoi Advanced Hospital da Ani Babina Diagnostic da Taranithoi Zibal Hospital da ahum thengnakibani Zenem population ge positive oiraba punama local ngaktane makoi COVID care facility phangma maphamda thammaga loinana medical precautionary measures sing lakhole aduga disaster tawkhrabasing duna kaf tage nipan home isolation dagi taranithoi rims dagi manga Zenems dagi taramanga sadbhavana Bal Babant amadi Sanapati degi taruk Lanba degi manga Kaksing degi ahum tike ukrul Tamenglong degi amamam Yunako degi taramapon LKK degi Yankhai Lamding degi tarataruk amadi Thawal degi Marine Manipur gi COVID-19 recovery rate na chada humbudra mari 10.8 ani da leiri COVID-19 pandemic asidang asiso Kaksing district ke oina Zenem population negi mioi manga nauna COVID-19 positive oiba thengaduna district asige apunba COVID-19 compound case chamriga marputara sukre laisarasina maram odaga sian kibana mioi anini mioi amana ngasi disaster tauki aduga district asida containment zone mafam ani leiri ngasi nungtin pung ani phawda lekiba Kaksing district ke COVID-19 update report na high Kaksing da hangliba COVID care center da ngasi phawda apunba mioi chahumga subna ani emit tawrabada mioi chaniga kuntra disaster krai mioi nifuma thoina housing center asida leiri kuntra ma thoina atopa center da thamduna layangle Kaksing district da apunba mioi lising mariga chama humbudra mapana home quarantine tawbada mioi lising ahumga chatru yankhai mapange quarantine loikrai housing mioi chamanga ga kun quarantine lawduna leiri Haukiba numinini ki mamangdagi status sida nong leptana subadagi Dimapur lambigi maram yoramdai khongnem thana mapada meter nipurom sangna chingning khaiduna landslide thoktuna lambi nam thakibadagi pochai puba truck ama JCB ani chanthakre lambi phauna dabadagi mal puba gari sani lanthok lansin yadabadagi panduna leire Landslide maram oiraga chanthakeba JCB ani adu excavator siznaduna laukhakhre tata truck adudi hauzik phawba laukhatpa ngamdana leiri meter samanga rom luna namthakeba aduda manang nakpada leiba mioi kya saphagadaba mafamsingda hongdoknakhi
lambi namthakiba asina maram oiraga lambi phaunadabadagi Imphaldagi chatkiba amadi Dimapurdagi lakpa garising panduna leire. Mafam aduda PWD ge Assistant CP Engineer Senapati DC amadi SP Nesingba Sarkage makok thongba official sing sangsinduna yangsingkhrai. Amaramda haukiba numen nini rom sida nong leptana subadagi turenda ayambagi imai wangkhalle Imphal turen kudong thiba thag yaure Iril Gongba Nambul Turengi Imaisu Kudung Tiba Thag Yaure Hai. Nong Leptana Sukibasana Maramodaga Lopong Kaya ising Tumsen Keduna Log Lopa Yadabaki Pibam the Lady Kaudutuna Tamba Lokaya ising Tumsen Kibadagi Pau Lopa Yaroidra Haibagi Lomi Sinda Mipaiba Pungnade Hairi. Amana Nonkana Subana Maram Oiraga Ukrulgi Halang area da su Ching Ninkaiduna landslide Toktuna Satuksasin Yadre Hairi. State asigi yumthong kudingda thangnaba ising phanganaba lenga kasina phireb lore haina mahod and social welfare minister Okram Hanarina ngase Ningtampukri water supply scheme paikhanabage foundation stored yungbage wangkhai Ningtampukri mapal community hall da pangthokiba tharamda phongdokrai minister na makhatar duna lenga kasina state asigi yumthong kudingda 24/7 ising phanganaba kana honari Masaga Mari Lenana PHE Department Adarkar Oiba Tabak Singh Paikale Haraduna Water Supply Scheme Message Sangat Sagat Pada Tabak Suri Basingna SOP Ngakna Chatade Haibadu PHE Department Amasung Local Club Na Yengsin Binamsu Haiki Minister na Makatarduna Ningtampukri Mapand Pazanabagi Tabak Singsu Aduba Matamda Tourism Department Ta Paikalagane Haiki Amade Project ase matam chana loinaba miyamna so mateng pangbi haiki ngasigi tharamduda MGM club ke president L Angok Tombi PHE department ke operation singsu saduyaki Nambol area dage COVID-19 na naba miyoi masing ase September thadage khangen hengalakpana maram oiraga lagliba thasage tang kuntaruk ningthokaba numeke ayuke pung mari dage hauraga mathang thage tang marige Numidange pung taramathoi phawa Nambol Kaithent amadi Nambol Sabal Lekaidage Hauraga Nambol Foijing Kabuklai Kaithel Fawada Ladiba Tidim Lambige Nagyata Pamliba Dukan Singh Hangba Kaithel Pambada Athingba Tamlagani Haina Nambol Kaithenda Ngase Pangthokiba Pauge Mifam Amada Modern Club Kabok Waksingi President S Ramishona Ngase Pongdokre Mana Makatarduna Hairiba Tidim Lambige Nagyet Mapam Singda meter Chamaga Yankaina Konba Mapam Singdasu Dukan Pamba Hangba Yaroi Haiba Wapam se Chanagane Adubu Ana Ayaka Marilenaba Panmarse Singh Hangbadi Konseloi Hairiba Atingba Ase Nambol area the Leriba Nambol area ge Apunba Lob Oiba Development and Protection United Voluntary Organization DPUVO Amadi Nambol Apunba Nupi Loop NANL Yauna Tungantungamba Club Organization Amadi Maira Paibi Loop Singe Mihar Singh Yauna Haukiba Thasage Tang Kulumdaida Nambol Kaithenda Pangkiba Emergency Meeting Amada Nambol Area da COVID-19 ase Community Transmission Tauraktanaba Section Taurang Oina Lepkiba Waripni Haidi Paugi Mipamba Aduda Maira Paibi Club Organization Taramarige Mihar Singh Su Saruyaki Imphal lagi Chuchamburgi Manung Khai lagi mi kungba Khai lagi hong mapam oibanina mapam kaya lagi pot leba lakba singnasu Nambol Kaithel ajuki batik chilhalle lak libat tang kuntarok ningthogaba numit ki ayuk pung mari dagina November gi tang mari numidangi pung taramathoi baba Nambol Kaithel as total shutdown tokjragani medical gi oiba concern pharmacies kuma adumadi koi I think basu concern jaroi Nambol area gi phibam ase hena amuk Pachilakutaba Targadi, Makatana, Amukhana Sangava Yabagi, Hivam the Lay. Same medical officer Impal is district Manipur Gilam Sang Makada, Taipona, Sinjalangzaduna, Ngasi, Top Singta Yuta Progressive Organization Ge Office da Mioi Kaya COVID-19 Ge test of crate. Ngasi COVID-19 Ge test of the medical officer Dr. Amadi Narsingna Achawa Thodang. Loki bagida mark top sangta yuta progressive organization ge maikai dagi ngamkhai leitana thagapa phungthoragli
Hagsingi matangda yenglagadi Tamenglong amadi None district ta kudung sataba kya mayoknari madam asina lengangna specialist gynecologist pediatrician medical gi doctor sing Tamenglong amadi None district manungda lairiba district hospital CHC PHC da thabiraknaba Rongmai Naga student organization Manipur Aryan Somna apel tawraglei Aryan Somge president Daichu nangasi paumisanga unaba amada phongdokhibada COVID-19 gi akiba asina chingdasu achowa challenge ama oile akiba asi tamdada nattana chingdasu leiribani masigi khudongthiba asi thengnabada Manipur government Aryan Som yauna tonga civil society organization singna nungtel numidang khaktana district administration None SDO nungba OC nungba police ka loinana thabak tawinari asigumba chireba tanza Asina Maikai Kyadagi Autonomous District Council ADC ki Mikhal Pangthok Pinaba Lengak Tatak Salagli. Hairibadi Manasi Aryan Somnasu Achumba Kongtang ni Haina Laubakaloinana Atubada ADC ki Mikhal Pangthok Pia Haidagli. COVID-19 ki case yamna wang na adum lady and coupled with a lot of difficulties from the villages and the hills yamna war lady ki hairiba specialist mayam se koi nonega Tamenglong district ta koi government na tubu thabiru haiba se koi ki appeal ni we do understand the limitations of the doctors and the specialists within the state adu waribasu this might sound a little bit cheap adu waribasu leiriba nonega Tamenglong leiriba hospital mayam sida routine semaga 5 to 10 days umba semiraga leiriba hospital mayam sida round koina chathalaga masigi checkup se specialist mayam tharaga tobiu habse hoi government appeal tozari Haukiban numeta kharanigi mamangdagi kaksingi akoibada oksing paksana swine fever narakpadagi laina laiched asidagi kannanaba amade ok loijariba longmi kayana thengnariba awaba khudung sadaba kaya sidagi ngakthongnaba kaksing kunai chakhodamba lob amade veterinary office kaksing anina khusamnaduna hidak kapthokpa hokre ngasi ahowa numita kaksing langkai area da leba o kunlomda hidak kapthoke laina laisad asi makatana sanduraktanaba hidak kapthok triba amade kapthoningba singna KKCL ge thomi natraga veterinary office kaksing natraga mobile number 8837445003 da pau pibiduna hidak kapthokpiu laina asina maram moiduna sidaba oksing yombidanaba amasung miamna chabidanaba kaksing kunai Chapathanba Low KKCL na miyamda appeal tawzari haina KKCL gi General Secretary na thadorokpa Cherolamana hairi. Manipur Hindustani Sangeet Mahavidyalaya Kaksinge Niputared Lak Suba Foundation Dege Palan Thoranga Madilainana ngase Star 11 Open Classic and Music Competition 2020 on vocal, instrumental and percussion music ngase Institute asigi auditorium da pangthokrai. Sanginatak Academy New Delhi gi Selgi Tengbang aloinana competition asigi organizing committee na singkiba tharomduda Manipur Hindustani Sangeet Mahavidyalaya Kaksinge Hanagi President KHIS Mongol Amadi Mahavidyalaya asigi housing President gi Pampuriba Dr. M. Raj Kumar ani na mathang sina Zebia Samde President oina sarugakhe Tharongi manung channa ngasigi competition da makok mathang ahum suba tarabasingna manam mathum su yanthoke ngasigi competition ge vocal category da Imphal West ge Lamdeng Khunau Lamsang dagi TS Sangita Devina first Nacho Awang Leka Bisnupur district dage and Arvina second amadi Imphal West ge Tagial Kongbal dage A Anana third position takhi Tabla Sangdamna bada Bisnupur district ge Nambol dage 8 Babutomba Sarmana first Imphal West ge Sagol Bandage James Rajkumana second position amadi Imphal East ge Wangkhai dage E Bijoy Kumana third position takhi aduga instrumental dana Imphal East ge Wangkhai dage KS Vivekanandana first Imphal West ge Gari Awang Laikai dage M Bharat Bhushan amadi Imphal West ge Khumbong Awang Laikai dage O Ziran Sanna third position takhi ngasi October ge tang kunmari thang zanumet lisangane kunta asida salai thangta cultural academy waitona sinduna thangta
Day Observation Committee ge miyang makada haukiba October ge tang 13 ge hauduna lakadirba November ge tang 15 phawa tha ama chupna thangta for Healthy Nation da haiba pandange makada chathagadaba thangta ge nume thangta de ge sarukama oina thangta de thabum ge mapani chanba numit pangthokre ngase pangthokiba tharomaduda thangta de Observation Committee ge members Salai Thangta Culture and Academy ge Thobu Seng Loinana Mahiroi Sing so Sarugya ke Ngasi Pangthoki Batharomaduda Lamtu Sit Sengba Uchara Thaba Loinara COVID-19 Laina Lighted Sangba Ngamdanaba Masamu Fana Lainanabage Thangta ge Sazel Kanglung ge Matangda Mahiroi Singda awareness biduna khangan ke Joint Coordinating Committee Khangaboki Media Coordinator TH Dilkumana ngarang Imphal da nungtigi phongpa pause amage electronic media kharada Khangabo Bazar Development Bona National Highway 102 Imphal More Lambige Nagyata Pakthongnaba Honariba Asida Khaslenda Lona Patapan Silaga Lupa Kro Marphumari Launaba Honaramle Haiba Pau Adu Yumpham Yaudaba Pangaida Haizenbane Haina Khangabo Bazar Development Board ke President TS Ibumsana Phongdoragle Hiramasi matangda ngasi Khangabo Bazar Development Board ke Mihut Singa Pongmi Singa Khangabo Bazar da Unaba Amada Board asage President TS Ibomchana Hai Khangabo Bazar dage Wangbal Fawda Ladyba Khangabo Bazar Development Board ke area da lam sopage compensation pinaba Madilenaba Singda Haizakiba Lay Adubo Haidiba compensation Adu Hauzik Pawa SF Toropasu Laitri Baza Botna ngasi Pawda Kanagumba Mui Amatage Lamda Pata Pansinduna Send Longnaba Honakiba Late Eduga Joint Coordinating Committee Kangobukna Lam Hectares 9.8 K Yamlaba Sampam Lupa Crore Maripum Mari Kaitongnaba Hona Ramle Haiba Wapamsi Baza Botpo Miam Dalana Unanaba Honabani Maramaduna Joint Coordinating Committee Khangaboke Media Coordinator TS Dilkumar ke Matakta Defamation Shoot Ama Tagalagani Haiba Wapam Thamlabe Tadana Tudra Bazar Ponaka Don or Laser will Lamasika Hajuru. Adobo Boparasu, PB Bagi, Step the local tree, Pirat the Dosum Mandri, Pirat Bagi, this Pope Yaw 3 years. Assume Mamasa Kanga Kama Yaw, Risokanga silent, and Risokanga Posidation. So, Chawa Badram said, Kabu Badar, Ribbon Bota, Maranam Silla Posidi, a quick in Diriva, a committee members in Clubation of Bayam Punamana, Masi Yavongamoy, Lona Lonana, a point of 14. I am Gimatungina, Mari Batasatum Dopa, and Prime Minister and the Modina Project Ahom Gujarata Hangdokre, Gujarat ke Lomi Singhi Yaipana Bagidamata Kishan Surjodaya Yosana Prime Minister Modina launched okay. You enter Mehta Institute of Cardiology and Research Center da Etias Toba Pediatric Heart Hospital so Prime Minister Modina Sangaki. Gernada Ropwe Amaso Hangdoki Haidi Labukta Ayuk Nungtindasu Ising Pinabagi Pandamda Kisan Surjodaya Yosana State other the Paikalagani Haiba Wapamdi Chief Minister BJ Rupanina Hanalau Tokrabani Scheme Masagi Makada Lomi Singna Ayuki Pung Mangadagi Nimidange Pung Mapan Pawa Ising Panglagani Lisingani Kulumdoja Sabaloiga the Bab Project Asigi the Mark Gujarat Gamina Lupakro Kuntrama Mangage Sempam Kaitokre Haidi Numidini Suba Oina India the COVID-19 active case Lagtaret Yaukidre active case ke Masang Handarakuna Puna Lagtaruka Lising Maripu Chatruka Maripu the lady Heidi Lebagasida Ladyba Apunpa positive case ka Changdam Nabada active case ke Masang Chada Nipandas make that ama oide. Nungtigi Oina Yangbada active case ke Masang Handaragle Mai Pakpa Ase Santringa Menke Lalong Test Street and Track Highway States Amasong Union Territory Singna Tabakta on top of the Gangambani Haidi. Nungtigi Oina Yangbada COVID-19 dage Pakibagi Chang Hangalakiba Asesu Maramba Amadi Pakibagi upon Mamasink Lag Humbutra Listen Taratarok Sumna Niputaruk Yore. Masi Sada Pavada Marfumapan Dasmik Tarinipane Maharashtra, Andhra Pradesh, Karnataka, Tamil Nadu, Uttar Pradesh, Amasung Delhi Hariba State Taruk Asina Apunba recover case ke Chada Humpumata Yoide.
Maharashtra mioi lesang tarahumdoi nongmada phaki aduga mioi chamaga marifu marina sikhi hairi. Hojik aroibada maroiba pau amone pizari status ida hogiba pung kumari da COVID-19 positive case saniga nifu manga nongna thenakre. Mahodanda Social Welfare Minister Hanirina Ningtamproki water supply scheme paikanabagi urep uyung tamkre. Loinana Prime Minister Narendra Modi na Gujarat project ahum hangdokre. Image Paodam gasig de matang asida loijare ngeng tabiri usangbo amukana khurumjari.